ꯁꯛꯅꯥꯏꯕ ꯐꯤꯕꯔ ꯌꯥꯝꯅ ꯀꯟꯈꯤꯕꯅ ꯃꯤꯁꯅꯥꯅ ꯀꯧꯔꯤꯕꯗꯨ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯅꯥꯒ ꯃꯃꯥꯒ ꯄꯥꯈꯠꯅ ꯁꯛꯅꯥꯏꯕꯕꯨ ꯁꯣꯐꯥ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯅ ꯁꯛꯅꯥꯏꯕꯕꯨ ꯐꯤꯗ ꯏꯁꯤꯡ ꯂꯨꯞꯄ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯕꯤꯅꯥꯅ SK ꯃꯦꯟꯁꯟꯗ ꯀꯣꯜ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯋꯥꯟꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯅꯥꯏꯕ ꯁꯥꯕꯒꯤ ꯆꯥꯡ ꯍꯟꯊꯔꯝꯃꯤ꯫ ꯁꯛꯅꯥꯏꯕ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯤꯁꯅꯥꯒꯤ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ, ꯂꯩꯍꯥꯎ ꯂꯩꯔꯦꯟꯕꯨ ꯉꯝꯖꯕꯤ ꯃꯥꯒꯤ ꯀꯨꯆꯨ, ꯐꯖꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯃꯤꯁꯅꯥꯅ ꯄꯥꯈꯠꯅ ꯁꯦꯕꯥ ꯇꯧꯕꯗꯨ ꯎꯕꯗ ꯁꯛꯅꯥꯏꯕ ꯃꯤꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯛꯅꯥꯏꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯤꯁꯅꯥꯅ ꯁꯛꯅꯥꯏꯕꯕꯨ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯃꯤꯁꯅꯥꯅ ꯉꯛꯅ "ꯗꯣꯛꯇꯔ, ꯈꯔ ꯐꯔꯕꯣ?" ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥ ꯀꯕꯤꯇꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯀꯕꯤꯇꯥꯅ "ꯑꯆꯧꯕ, ꯌꯨꯝ ꯆꯠꯁꯤꯜꯂꯛꯑꯣ, ꯅꯄꯥꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤꯅꯦ." ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯕꯤꯇꯥꯅ ꯁꯛꯅꯥꯏꯕꯕꯨ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯁꯨ ꯘꯔꯤꯒꯤ ꯋꯥꯀ ꯑꯃꯠꯇ ꯅꯤꯡꯁꯤꯡꯍꯧꯗ꯭ꯔꯦ, ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯛꯅꯥꯏꯕꯁꯨ ꯃꯌꯨꯝ ꯌꯧꯔꯦ꯫ ꯁꯛꯅꯥꯏꯕꯅ ꯄꯣꯊꯥꯕ ꯑꯣꯏꯅ TV ꯊꯥꯒꯠꯇꯨꯅ ꯄꯥꯎ ꯌꯦꯡꯕꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯦꯁ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯗꯣ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕꯅ ꯍꯣꯁꯄꯤꯇꯥꯜ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕꯅ ꯃꯅꯦ ꯂꯦꯝꯕꯤꯕꯨ ꯀꯧꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯤꯅꯦ, ꯑꯩꯒꯤ ꯏꯃꯦꯖ ꯁꯣꯛꯄ ꯉꯥꯛꯇ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯚꯤꯖꯤꯇꯤꯡ ꯑꯋꯥꯔ ꯂꯣꯏꯕꯒꯤ ꯆꯪꯍꯟꯗꯕꯅꯤ, ꯃꯣꯏꯅ ꯂꯥꯟꯅ ꯍꯦꯛꯇ ꯁꯟꯗꯣꯛꯏ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯃꯌꯥꯝꯅ ꯃꯤꯁꯅꯥꯕꯨ ꯌꯥꯝꯅ ꯄꯥꯝꯅꯈꯤꯗꯥꯏꯅꯦ? ꯀꯩ ꯁꯥꯔꯒꯦꯁꯦ ꯍꯧꯖꯤꯛꯇꯤ?" ꯑꯁꯨꯝꯅ ꯁꯛꯅꯥꯏꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯦ ꯂꯦꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯤꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯤꯁꯅꯥ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯤꯁꯅꯥꯅ "ꯍꯦꯜꯂꯣ, ꯀꯅꯥ?" ꯂꯦꯝꯕꯤꯅ "ꯃꯤꯁꯅꯥ, ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯐꯅ ꯈꯟꯕꯅꯤ꯫ OT ꯑꯣꯄꯅꯤꯡꯒꯤꯁꯨ ꯄꯩꯁꯥ ꯇꯞꯇꯥꯏ ꯂꯧꯈ꯭ꯔꯒ ꯅꯪꯅ ꯄ꯭ꯔꯦꯁ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯆꯪꯍꯟꯗ꯭ꯔꯦꯅ ꯅꯪꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯐ꯭ꯂꯥꯁ ꯇꯧꯔꯤꯅꯤꯅꯦ." ꯃꯤꯁꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ꯫ ꯃꯤꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄ꯭ꯔꯦꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯅ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯁꯨ ꯂꯧꯈꯤꯕ ꯂꯩꯇꯦ" ꯍꯥꯏꯅ ꯃꯤꯁꯅꯥꯁꯨ ꯑꯁꯨꯝ ꯍꯥꯏꯖꯩ꯫ ꯂꯦꯝꯕꯤꯅ ꯃꯤꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯅꯣꯏꯒꯤ ꯅꯃꯥ ꯕꯤꯅꯥꯅ 70,000ꯅꯤ ꯂꯧꯈ꯭ꯔꯤꯕꯁꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯁꯅꯥꯗꯤ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈ꯭ꯔꯦ꯫ ꯐꯣꯟ ꯐꯠ ꯂꯥꯎꯅ ꯀꯛꯊꯠꯂꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯤꯁꯅꯥꯅ "ꯏꯃꯥ, ꯏꯃꯥ!" ꯃꯃꯥ ꯕꯤꯅꯥꯅ "ꯍꯣ, ꯇꯥꯔꯦ, ꯑꯩ ꯁꯤꯗ ꯂꯩ." ꯃꯤꯁꯅꯥꯅ "ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? OT ꯑꯣꯄꯅꯤꯡꯒꯤ ꯄꯩꯁꯥ ꯂꯧꯗꯦ ꯍꯥꯏꯔꯒ ꯂꯧꯕꯤꯔꯝꯃꯤꯁꯦ? ꯏꯃꯥ, ꯅꯆꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯒ ꯃꯤꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ꯫ ꯃꯤꯅꯤꯠ ꯏꯀꯥꯟ ꯀꯥꯟꯗꯅ ꯃꯤꯁꯅꯥꯅ ꯄ꯭ꯔꯦꯁ ꯃꯌꯥꯝꯗꯣ ꯀꯧꯗꯨꯅ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯇꯧꯗꯨꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯆꯔꯛꯏ꯫ ꯁꯛꯅꯥꯏꯕꯒꯤ ꯏꯃꯨꯡꯁꯨ ꯂꯣꯏꯅ ꯎꯕ ꯐꯪꯂꯦ꯫ ꯁꯛꯅꯥꯏꯕꯒꯤ ꯃꯃꯥꯍꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯤꯁꯅꯥꯁꯦ ꯌꯥꯝꯅ ꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯤꯃꯆꯥ ꯑꯃꯅꯤ" ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯄꯦꯛ ꯇꯧꯕ ꯃꯆꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯁꯔ ꯁꯛꯅꯥꯏꯕꯗ ꯄꯤꯕꯤꯌꯨꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯁꯛꯅꯥꯏꯕꯅ ꯂꯧꯔꯒ ꯕꯣꯛꯁꯇꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗ ꯃꯣꯏꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯆꯦ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯆꯦꯗꯨꯒꯤ ꯃꯔꯣꯜꯅ "ꯗꯣꯛꯇꯔ, ꯏꯃꯥꯅ ꯈꯪꯗꯕꯗꯒꯤ ꯄꯩꯁꯥꯁꯦ ꯂꯧꯔꯝꯃꯦ, ꯋꯥꯔꯧꯕ ꯌꯥꯗꯦ ꯈꯣꯠꯇꯦ" ꯃꯌꯥꯝ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔꯗꯨꯒ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯏꯔꯛꯏ꯫ ꯃꯅꯦ ꯂꯦꯝꯕꯤ, ꯁꯛꯅꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯤꯁꯅꯥꯒꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯑꯣꯡꯁꯤꯗ꯫ ꯁꯛꯅꯥꯏꯕꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯁꯅꯥꯅ ꯁꯣꯝꯗ ꯌꯦꯡꯕꯗ ꯅꯝꯕꯔ ꯑꯅꯤꯗꯣ ꯆꯥꯟꯅꯔꯝꯃꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯁꯅꯥꯅ ꯁꯛꯅꯥꯏꯕꯗ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦ, "ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯁꯨꯇꯤꯡ ꯁꯦꯠꯇ" ꯍꯥꯏꯅ꯫ ꯃꯤꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯑꯒ ꯊꯣꯏꯕꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏꯕ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯅ "ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ?" ꯃꯤꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯅꯪ ꯉꯁꯤꯔꯤꯕ ꯒꯥꯔꯤꯗꯣ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯦ, ꯄꯤꯊꯣꯛꯈ꯭ꯔꯁꯦ, ꯏꯆꯦ ꯅꯪꯒꯤ ꯑꯅꯧꯕ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯒꯦꯀꯣ." ꯊꯣꯏꯕꯅ "ꯏꯆꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ, ꯑꯩꯅ ꯃꯤꯒꯤ ꯒꯥꯔꯤꯗꯣ ꯁꯤꯔꯒ ꯂꯩꯔꯝꯃꯤꯁꯦ."
Mama Binadi paisa handokibagi kharaga saubane gari su pithokisi hairakpasida ping launa saukre. Bina na hairi is karigi piba yaroi paisa su handokre misna nang achumba chatlibani tawribani haiduna na punsido drama gi wakhalda leigani na adum khalaga le diyararoi life ta hingana ba khara su honau haina mama na thina nganglami misna di kappaga magi kada chensinkre Manau nupa thoiba parap tanaduna machena kapibado themjin biki Matau asum tauna misna numidangi night scene gi shooting tawrami Saknai basu mama kabitaga gari laubala ami Saknai basu shooting mafam yaure misna na shooting tawribado saknai badi mamito lauthoga yengaga lei Misna na kappaga laida khurumbagi matangni nonglai nungsit ka maraktuda misna loiraga thoklai naubi parap chensilai aduga hairei naubi na misna Dr. Saknai balai misna fatlaw na onthorakpada saknai ba mama macha leirambado ure misna na nokfet tawraga changsilai kabita na misna kai matangi sinno sibo saknai bana ima TV su yengdaba nangna kai yedu hangilo Hairakpaduda mamado khangprek hek khangna leikre saknai bana amuk hairei misna nangna laida kappaga dum leiri sigaigino nang laiga nungayadaba yawbro asumna hairei misna do mamit ka chap yungkhat kai saknai bada yengi aduga hairei matang nane hairaga noi aduga hairei kai chaninge aikhoi sidadi jampra mahi yam haubane thakise Saknai bana wakhal da khali masi drama queen sigi jampra mahi haina hekta tawrakpa haina khanba loiraga hairei yarani ai gari do puthopiro aikhoi hankrage misna na purani jampra mahi sidang oirasu thakoba amukasu hairei saknai ba wa haige tawbada mama kabita na thatuna hairei achauba kok thakhisi kaidorage nangba misna na asuk yang pithak ninglabasibo Haina hairei wangang na ringai tanjaduda tunglomdagi misnagi mapa chapchana gari ama thausilakpadu saknai bana ure saknai bana misnabu inthokpa honabada makoi ani adu tusinminare misnadi pakhatpa hemanki bana mamit ani adu jajet uisenlaga khangjai saknai badi misnabu munna yenglaga leire gari adudi kana thaukhre tanabaga phanghaudre Misna do mamit tapna pangtholakpada saknai bana yenglaga leirambadu ure misna na khali aibu gari soira janone mana chadau ki yengbisibo hairaga kaurai doctor saknai ba tarang zatlambado wakhal tarai taromiba fibam duda sorry hairaga hagwatli amuk makha tarai gari duna haige tawbada misna na Thank you, Doctor. Doctor na ibukan bibane. Mataw asum tauna misna na gari do saknai bada pikre saknai ba mamamacha do yam na haraw na mayumdahan kre asum na numit adusu hawkre. Mathangi numit ni Chant yam na kan na keri mahaki fashion show amagi screening chatana ba haiduna mama binana machabu yengladuna hairei macha nang buloy sin baloy rabo Horen haibaga loidringaida channa hoiba ai loibaga halake ba ima binana se ima manam nambige hairaga manam nambi chansu chatkre binagi fondu ringlai bina yenglubada saknai bagi mane lembi oirami hello Dr. Lembina nangi na chanupina lising ang kaibiba gari do huralaga hoi mai haidebi haina ngangsilai Binasu saubana aroibi oidana yam thina khanakre aduga phone fatlauna thamkre ngahak leiraga bina hoigi thongdu thilai hangdu ubada police mayam leptuna leirami binana sir kari police na bina haise somla nangonda case ama thangalai police station na chache adu tabada misna parap chenthorai kaino kai maramgi imabu station jatoino kanana case tawraino police na SK family nani gari huran kre hai bagini haina police tuna hai misna na adudi pikrabane Dr. Saknai bada ai call tawge hairaga tawi adubu phone adu paikhalaktre police no paduna noina hangningba ngangningba do police station da haibiyo
ꯍꯥꯏꯅ ꯕꯤꯅꯥꯕꯨ ꯄꯨꯈ꯭ꯔꯦ꯫ ꯃꯤꯁꯅ ꯃꯃꯥꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕꯗ ꯀꯣꯜ ꯇꯧꯅ ꯁꯛꯅꯥꯏꯕ ꯀꯣꯜ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯤꯁꯅꯥꯅ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕ, ꯅ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯒꯥꯔꯤꯗꯣ ꯄꯤꯖꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯑꯒ ꯏꯃꯥꯗꯣ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯁꯛꯅꯥꯏꯕꯅ ꯄꯥꯈꯠꯅ, ꯃꯤꯁꯅ, ꯑꯩ ꯀꯩ ꯃꯔꯝꯒꯤ ꯄꯨꯂꯤꯁ ꯊꯥꯖꯤꯟꯗꯣꯏꯅꯣ ꯅꯉꯣꯟꯗ? ꯃꯤꯁꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥꯗꯣ ꯄꯥꯈꯠꯄ ꯌꯥꯗꯕꯅꯦ, ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯝꯇ ꯂꯥꯛꯑꯣ, ꯂꯧꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯃꯨꯛꯇ, ꯍꯥꯏꯅ ꯁꯥꯎꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯗꯤ ꯃꯀꯦ ꯁꯦꯝꯃꯒ ꯕꯤꯅꯥ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒꯤ ꯍꯔꯥꯎꯅ ꯀꯦꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯧꯔꯛꯏ, ꯏꯅꯝꯃ, ꯑꯩꯅꯅꯦ ꯁꯛꯅꯥꯏꯕꯒꯤ ꯒꯥꯔꯤ ꯄꯤꯔꯛꯇꯕꯒꯤ ꯃꯤꯁꯅꯥꯒꯤ ꯃꯃꯥꯝꯆꯥꯗꯣ ꯄꯨꯂꯤꯁꯅ ꯐꯥꯍꯟꯈ꯭ꯔꯕꯅꯤ, ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯀꯕꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯀꯩ ꯍꯥꯏꯕ? ꯉꯔꯥꯡ ꯄꯤꯔꯛꯑꯕꯅꯤ? ꯂꯦꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯣꯏꯀꯣ, ꯑꯆꯧꯕꯗ ꯑꯝꯇ ꯍꯥꯏꯕꯤꯒꯦ, ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯏ꯫ ꯁꯛꯅꯥꯏꯕ ꯀꯣꯜ ꯄꯥꯏꯈꯠꯂꯛꯑꯒ, ꯍꯜꯂꯣ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣ ꯀꯦꯁ ꯇꯧꯔꯤꯁꯦ? ꯃꯤꯁꯅꯥꯒꯤ ꯃꯃꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯃꯃꯥꯅꯒ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯕꯤꯇꯥꯅ ꯈꯨꯝꯃꯛꯏ, ꯑꯆꯧꯕ, ꯅꯅꯦ ꯂꯦꯝꯕꯤꯅꯅꯤ, ꯃꯥꯗꯤ ꯒꯥꯔꯤ ꯄꯤꯔꯛꯑꯦꯗꯣ ꯈꯪꯗꯕꯒꯤ ꯇꯧꯔꯨꯔꯦꯌꯦ, ꯅꯅꯦꯒ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯨꯆꯣ, ꯍꯥꯏꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯕꯤꯅꯥꯒꯤ ꯃꯁꯛꯇꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯍꯦ, ꯑꯩ ꯂꯧꯊꯣꯛꯇꯧꯕ ꯇꯜꯂꯤ, ꯍꯥꯏꯅ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯏ꯫ ꯁꯛꯅꯥꯏꯕꯅ ꯍꯥꯏꯅꯗꯨꯅ ꯃꯤꯁꯅꯥꯒꯤ ꯃꯃꯥꯕꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯃꯤꯁꯅꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯁꯛꯅꯥꯏꯕꯕꯨ ꯍꯟꯅꯕꯨ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯛꯅꯥꯏꯕ, ꯃꯣꯏ ꯃꯃꯥꯝꯆꯥꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯧꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯁꯛꯅꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯤꯁꯅꯥꯅ ꯃꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯒꯤ ꯐꯦꯁꯟ ꯁꯣ ꯑꯍꯥꯟꯕ ꯔꯥꯎꯟꯅꯤ꯫ ꯆꯟꯅ ꯌꯥꯎꯔꯤꯕ ꯃꯐꯝꯗꯨꯗ ꯗꯣꯛꯇꯔ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯅꯥꯏꯕꯒꯤꯅ ꯃꯆꯟ ꯄꯨꯁꯄꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯨꯁꯄꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ, ꯆꯟ, ꯀꯣꯡꯒ꯭ꯔꯦꯠꯁ, ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯆꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅ, ꯅꯪꯅ ꯍꯔꯥꯎꯕꯤꯒ ꯇꯧꯔꯤꯁꯤꯕꯣ, ꯃꯤꯁ ꯀꯣꯔꯣꯅꯥꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯅꯤ ꯈꯪꯉꯕ? ꯄꯨꯁꯄꯥ ꯌꯥꯝ ꯉꯛꯅ, ꯍꯩꯃꯥ, ꯅꯪ ꯌꯥꯝ ꯁꯥꯎꯏꯅ, ꯑꯣꯀꯦ ꯌꯦꯡꯅꯔꯁꯦ, ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯆꯟꯅ ꯃꯈꯨꯠꯇ ꯖꯨꯁ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯕꯗꯣ ꯄꯨꯁꯄꯥꯒꯤ ꯐꯨꯔꯤꯠꯇ ꯎꯁꯤꯠꯇꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ, ꯑꯣ ꯁꯣꯔꯤ ꯄꯨꯁꯄꯥ, ꯁꯣꯝ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯤꯁ ꯊꯣꯛꯄ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯆꯪꯁꯤꯜꯂꯛꯑꯒ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯏ꯫ ꯄꯨꯁꯄꯥꯗꯤ ꯀꯩꯝꯇ ꯁꯥꯎꯗꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤꯈꯩꯗꯣ꯫ ꯑꯗꯨꯒ ꯆꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ, ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯆꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗ ꯗꯣꯛꯇꯔ ꯁꯛꯅꯥꯏꯕ ꯃꯤꯁꯅꯥꯅ ꯁꯥꯎꯈꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥ ꯀꯕꯤꯇꯥꯗ ꯄꯥꯎ ꯇꯝꯖꯩ, ꯏꯃꯥ, ꯃꯤꯁꯅꯥꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯃꯥ ꯀꯕꯤꯇꯥꯅ, ꯏꯍꯦ ꯑꯆꯧꯕ, ꯐꯣꯟꯗ ꯇꯧꯁꯤꯜꯂꯒ ꯀꯣꯛ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯁꯛꯅꯥꯏꯕꯅ, ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯐꯔꯦ, ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯃꯤꯁꯅꯥꯗ ꯀꯣꯜ ꯇꯧꯖꯩ, ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯁꯨꯝ ꯇꯧꯕꯅ 6 ꯃꯤꯁ ꯀꯣꯜ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯃꯤꯁꯅ ꯃꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯕꯗꯣ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯀꯟꯅ ꯊꯦꯝꯖꯔꯤ꯫ ꯃꯤꯁꯅꯥꯅ, ꯏꯃꯥ, ꯇꯣꯛꯑꯁꯦ, ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯕ, ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯃꯃꯥꯕꯨ ꯊꯦꯝꯖꯩ꯫ ꯃꯄꯥꯟꯔꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅ ꯃꯃꯥꯕꯨ ꯀꯧꯔꯒ ꯍꯔꯥꯎꯅ ꯆꯪꯖꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯕꯤꯅꯥꯅ, ꯅꯣꯏ ꯉꯁꯤ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯦ ꯆꯟꯗ ꯍꯥꯏꯒꯅꯨꯀꯣ, ꯍꯥꯏꯔꯒ ꯀꯞꯄꯝꯕ ꯃꯁꯛꯇꯣ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯟꯗ ꯍꯥꯏ, ꯉꯁꯤ ꯀꯃꯥꯏ ꯇꯧꯔꯦ? ꯃꯃꯥ ꯂꯥꯛꯀꯦ ꯇꯧꯔꯒ ꯅꯪꯗ꯭ꯔꯦ꯫ ꯆꯟꯅ ꯑꯃꯨꯛ, ꯏꯃꯥ, ꯑꯩ ꯁꯦꯂꯦꯛꯁꯟ ꯐꯪꯂꯦ, ꯍꯥꯏꯅ ꯍꯔꯥꯎꯔꯒ ꯍꯥꯏꯖꯩ꯫ ꯀꯕꯤꯇꯥꯅ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯕꯨ ꯍꯦꯟꯕ ꯌꯥꯎꯔꯣꯏꯅ꯫ ꯆꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯃꯥ, ꯄꯨꯁꯄꯥꯁꯨ ꯔꯥꯅꯤꯁꯨ ꯌꯥꯝ ꯍꯩ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯑꯗꯨꯅ ꯄꯥꯈꯠꯂꯦ꯫ ꯀꯕꯤꯇꯥꯅ, ꯀꯅꯥꯅꯣ ꯄꯨꯁꯄꯥꯕꯣ, ꯏꯆꯥꯗꯒꯤ ꯍꯦꯜꯂꯤꯀ ꯍꯥꯏꯁꯦ? ꯍꯥꯏꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯀꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯆꯟꯅ, ꯏꯃꯥ, ꯅꯪꯒꯤ ꯁ꯭ꯀꯤꯟ ꯌꯦꯡꯕ ꯗꯣꯛꯇꯔ SK ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯕꯤꯇꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯃꯃꯥꯝꯆꯥꯗꯣ ꯑꯩꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯒꯤ ꯁꯔꯨꯛꯇꯅꯤ꯫
Misnagi mama Binana makha amuk tarai. Moigi SK family na yetpasi yetlida. Ichanupi atombida amu yausilai. Ayam sauningi. Hairaga sauraga magi kada changkre. Chandi mamagi mawongduda mamito tingak-tingak yenglaga leihawi. Numit adu haukre mathangi numit ni Misna ayuk nganta hawatuna iru maitha tauraga manaw nupi changi fashion show numit ki korau ipada leifa thaujal nijari. Mama Binasu hawatlaktuna macha sanbu hawdokpiduna horen makeup taubada phajanaba homemade face pack facial kaikap tauhali. Nakal amaromdana SK mentioned paisa paibagi haunabi mayumda makeup artist designer afaw-afawba mayam kauraga Dr. Lembigi naitom pokchabidu kannakeri. Dr. Lembina icha thoy horen performance phajana tawko. Icha se ngasidi phajabana amuktoiba ima ngaure. Icha thoy nangna Miss Corona se tadaba yadabani ko hairaga mayam hau no i. Machanupi na amuk hairai. Mama, ay fazana performance tawge. Mama hoy horen ngantana lauko. Saknay bana somdagi fatlaw na kumai. Puspa, nangi dukumba tension da laygano. Nangi tay bikhot pisi fazana tawtho. Hairak paduda layriba designer makeup mayamdo hauna noktorai. Saknay bana noigi sude. Hairaga ikaina hairai. Puspa, horen thingnarase. Tamo hospital chaluki ko. Okay, see you. Hairaga tholai. Saknay bagi ngasi magi nungsinarambi Sonia Mabanigi anniversary numit ni